Hello ma'am, hello everyone. Sina aina ngasi usarakadoisina yumgi yamna sathina hauraba sa injang ngaktani imanabi gimnaidamdagi abena ama imanabi ama ina phigi haibado adugi imanabi duna phi ama ingoda sut ama gift tawirakpa imanabi do yumde hale aduda samaroi khara pibire e sina mamanabi gi tambire e sina kaino sima sa khangdre sija masa khangdre si pose kaino khangdi abene pire je hangage se mai khangdre yam pire I mai se adigi nungsiraba thangjing ani ma yaure e adigi khamera khabi yaure adigi umorok su sida yaure ko aduga slide duk thamai kat pa ma tawbagi sida oinaba kenda nungsiba masa packet ahum su yauri e adigi ya nungsidrang yendem se yendem ma samsa kharam pulle aduga yam sathi na hauro da ba ikai thabi silera ikai thabi se ikai thabi sidi yami he paten da thadaraga thamano ina phadu mali takati na ba paten da thadaraga sesima imanabi da tambire manipur ga hawba lafu aduga lafu ziga sigi chawai ziga lafu ziga mu iromba yarani soibu matek pasaninga ga leibani abe mata yam sare manabi na pirak pase soibu matek ba yaure aduga thangjing yaure ko adu sini ya maru ise me si kaino si maru ni si maru aduga hawai jar atek pa si leire aduga sisna kaino yenge ko si kaino acha yumgi hangam sangam nin he yumgi hauni ne tusin he managa samana jabok ka tawuje khoi sai di phangde ko yum mandre une si re yum chaninge suma meyam se umadam yumda di meyam mani hauri je si ta sangam mana jabok lauba aduga kaino khangdi si se yenge sa complex su yauri ye bege se complex yauri masa ka pun bi rakta na tawri su kaya da kano tawro khona bi iba adagi muktru bi yaure kaino sina kaino hawai movie su yaure sida to nga tek pa leiraga tawraga irolaga sathaba mathang sathaba yarani sida kainom leirasi ai ulhaudre se kaino khangdi asa teno mambi khasu yaure machawo masu tawbada yam yamalabani abe nang por ise aduga se kaino masu yauri khangdaba mana yam yaure abe nangi se khangdaba mana si mana sima ai mayam akhangba yaure yengune kari mana no khangdi sije idi masak khangdrebu kai mana no isi khangdre masak se khangba ngamdre mayam khangba ngamba yaubi bre yone masak se ai di sima khangba ngamdre adagi si mana sima ai ta sengna khangdre ko kari no khangdi si mana se akhangba yaubri yone mayam nomang khamana di natte khangde nomang khamana oibra soibumjo kaisu yam nungaire yam haraure ado mayam imanabina samana mayam pubirakpane mamanabi se saba thakpada yamna kano tawjabani khalaga tawbirakpagi hainingai leitana thagatle nungaijare abe thank you